ngasi thokhiba tongan tongan thaudoksing amasung maru oibi i pausing khongatcharaga Manipur Top Channel gi maikedi myamda thamjagi ahanbada leibak sigu oiba ngasi gi COVID-19 update myamda share tawjaramge haukiba pung kunga marida leiba asida miyoi lising humfuga ni thoiga supnagi samriga marfu nauna COVID-19 positive oikhi aduga hairiba pungkham asida haibadi haukiba pung kunga marisida miyoi lising amaga songaga marfuga tare COVID-19 maram oiduna laikhidre hainasu COVID-19 update na phungdorakli masu makasa thajarak poina topa maruiba paw memna pijage loifuktaminasi online class ti sathari adubu I library gi khudong chaba leitaba book store sing hangdabana mairoi sing khudong chadaba mayoknari COVID-19 gi ani subo web thengnana bagi damak Manipur lenga ki me amadigi curfew thamduna laichat asi lakshina na bo khona khibana maram oiraga school college sing hangna khidre adominama school amasung college ki oja singna online ki khuthangna lairik tambibe gi thabak sathari school amasung college sing hang khidaba matamasi session horakpa matamda oikhibana ningthina lairik laisin ngam hokide adominama school sing gi oinadi mahiroi singna lairik khara lehaurabusu award pa kya lairi matam sangna curfew thamlakpa sina maram oiraga mahiroi sing gi pukning amasung wakhal da hongba kya lakli oja singi online gi kuthangna lairik taklabasu maranai oina lairik paduna hena khangnana bo honabigi kutung saba adumadi lairik matik sana laitaba amasum e library gi natragana digital library gi kutung saba laitabna ojana taklakpa parasing ningthina khangnana ba mahiroi masana honabigi kutung saba adumadi laitre hiramasi gi matangda pauksi esina mahiroi kharaga wari sanabada phongdorakhiba wafam singdi lairik phangdabana maram oiduna mobile phone natragana computer gi khuthangda e-book panana bo honabada lana sakhiba yabagi phibam lakli aranba mongda hainabi ama samgalaktuna pukning amasung wakhalda distraction tawrakpa yabagi akhibasu lairi tungi mirolda asoba safu ama lakadra haibigi singnabasu lairi haidi mairi singna makha tana phongdorkhibada online class tawduna lairik taklabasu book store sing hangdabana maram oiraga mathau taba lairikti laiba phangdre ojana takliba paradu lairik yaudana khangnanaba honabada khudong chadaba mayoknai taklakliba khudingmak loinamak khangmangamde university kayagi anoba session haunanaba form tharakpana maram oiraga entrance test yaunanabagi lairik sing amadi competitive thabagi study material kayasu laiba phangde online digi lairik lairabasu matam sana thungladabana aduma khudong chadabasing mayoknari laingana roster system na book store sing hanganduna mairoi sing na lairik laibagi khudong chaba phangananaba honahanbagi apambasu phungdorakli khunai amabu asumba maikaida puraknaba sakhot palamdam ama oihananabu honabada lairik haibasi khwaidigi maru oiba mani hingnanaba chinjak maru oibagum afaba wakhal khananaba afaba lairik mathoktai lockdown natragana curfew manungsida book store ama anina college amadi university khaki paaba yaba lairik sing phangalabadi hena khudong sagani haujuk phawbi goina book store sing hanganabagi thausit lengana pekhalaktri online class sang naina tawidaba smartphone leibangamdaba mahiroi kayadadi amukki hena awaba mo oheli school college su hangdaba lairik yonpham singsu thong hangdaba sina mairoi singi career da sauna suholakpa yabagi akhiba laire maramaduna laingana book store sing hangba yahananaba thausil pekhat piyo hainasu pauksi sina phungdorakli state sigi wangbra tokpa maroiba paukhara ahal furuba miyoi mapan police na fagatkre ani bel pikre saliba thasigi mangada sufi Abdul Samad Saifi kaw masai sei humdragani thoirum suraba muslim mahalama miyoi khrana phubi khibaga loinana ma ki khadangi koi hori badusu sabsat khibagi video ama social media da viral oirakhiba madugi matung jun tareta maku furakhiba sakhangdaba miyoi singa dugi mathakta Abdul Samana police ta FIR ama thangalaktuna miyoi singa dubu phaganaba thi humbagi thabak satakhi mana police ta complaint tawba lakhiba duda mafam adugi Samjawadi party ki leader Omid Pahilwal Idrisiga loinarakhi suhari Muslim mahal adubu tamthina phubi saibi khiba silencing aduna mahaki makoi kakhat pibagi mathakta Joy Sri Ram haiba mingasi sondaba yaroi hainasu akan mawafam takshilakhi haina maki Facebook ta sengdorakhi amaramda thaudo dugi matangna thiziliba
Ghaziabad Police na handaki lebak thipa thaudo adu communal oiba wafam amata yaudi aduga thaudo adu chenariba asylum sing aduga victim oiriba ahal aduga hanadagi sakang maikang naba ngaktani haina phongdokhi amasum thaudo adubu communal line da puthoktuna punna laiminariba kanglu masel marakta tension sagat hananaba hotnai haiduna journalist khara amasum congress leader anigi matakta Ghaziabad Police na hawkiba lebak poponumita FIR amasu lokhatkre haidi tentang na to papaw manamu riot laksina na hona bada thausa da police mari suspend tawkre Uttar Pradesh Police na Unnao area gi station house officer amaga atop police personnel ahunga Miyagi mob laksina na hona bada section day haibigi damak thabak tagi suspend tawre miya marakta khana senabigi asawba mob ama laksina na hona bada police personnel sing aduna plastic ki fan morana singba sizina khibagi matakta makhoi gi protective gear oina lina saba polang sizina khibagi sakta mama social media da viral oirakraba matungna police department gi mapok thombo official singna makhoi bu suspend tawkibani hari viral image aduda yumpham oiraga Unnao district ki IG ranks oiriba Lakshmi Singhana Unnao police station gi station house officer Dinesh Chandra Mishra amasum atopa police person ahum thabak tugi suspend tawkibani mathau pangthokpada dai tamasa khangdaba amasum thawai wawoi dabagi damak makhoi bu suspend tawkibani hari memsigi image si thumbnail sing soidna hapsaraki UP police na Twitter da phongdorakibagi matungina kariguma law and order ga mari leina police na thabak paikhatpada sizinanaba SOP amasum matik saba riot gear sing district khudimaki police station singa pikhrabani Unnao rothokiba miyam gi riot adu lakshinanaba honabada police personnel singna phagi jugai manba protective gear sing sizinakhiba adugidamak state adugi DGP na Unnao district ki SP dagi explanation call tawrakhibani local level thabak tawkiba station house officer adu hauji suspend tawduna thamkhre hain spouse na phungdorakli loshilakuna to patin ma pawng tang hapsaram ge experts sing na COVID-19 ga horakham thidokpa US ta honggadabani haidi Chinese senior epidemiologist amagi matung ina COVID-19 ga horakham thidokpagi mathang tangkaki United States ta oigadabani haidi Chinese expert asigi matung ina study tawba matamda disease asi kumja English ngani ga taraga mapangi December thagi anganba saruktagi sandokpa horamba yabagi thajabalai US National Institute of Health na sayol sida puthorapa study reporter US na official oina COVID-19 thogwaliba SARS-CoV-2 asi case lauthoktrungai mamang US ki state mangada miyoi taret hana infect tawkhre haina phongdorakli China World Health Organization anigi apunba study March thara phonghibaduda COVID-19 asi China gi Wuhan da wildlife yonphamdagi sekpida hana mahik paklaga miyoibada sandokpa hawraklamba yai haina phongkhibani adubo Beijing na anauba theory ama nauna puthoraktuna COVID-19 virus asi miraibak-tagi China da contaminated frozen food sanglakhibani haina phongdorakli malemgi politician kayana China gi laboratory dagi soiduna disease asi leak oiramba yai haina thijindanaba taksinba marakta Chinese Center for Disease Control and Prevention gi chief epidemiologist Zhen Gungi matung ina de United States oina COVID horakpham thidokadabani United States disease asi sandurakpa horakpa matamda misam sing test tawbagi thabak yamna taptakhi US asi biological laboratory mayam ama leiba maphamni maram asina US ki bioweapon ga mari leinaba laboratory khudemak thijinba yahangadabani haina su pawman makhatana phongdoragli edu hausi ko na de rusinjarage soikhe plan ki bior sungak pigene thank you